Sinumida wairam phone ki patuan tuan ba Manipuri si phone sing dige masum thoki ba thodo wa thok sing dige maru abi I pauk sing khonga saraga Manipur top channel gi maikeri gi myam na thamjagi ahan bada Ministry of Donor gi makhada sariba laising kangsang gi water supply scheme sab loisindana sangabi ganu khunja sing Tengnopal district ki manung sana lairiba laising kangsang na Ministry of Donor gi makhara Paikalibu water supply scheme asi sab loidana sangabi ganu haina media ra phong jabaga loinana Manipulenga ki CMN Berena tabiduna ngarang sakpi karong da pangthokpa go to hills thauram da sangaba yohun bikhidaba dugidamak laising mai pau napuya yanlam LMNY amadi maipo soccer youth development organization MSYDO gi mekedi miyam gi wakat tabi bagi damak thakat pa phongdorakli ngasi LMNY amasum MSYDO gi thami sing na paw gi kangbu amaga loinana Ministry of Donor gi makhada laising kangsang da sengba sagaliba water supply scheme asina ising pibada yaugadoriba khul sing gi manung da ama oiriba laising mai paw khul gi sing mathak da saba loire haiduna thamnamnaba water reservoir ama yengminakhi Tungda hana kulasigi loktigi puraktuna sejanaba ising thampam oiriba MGNR EGAs ki makhada sabi ising thampamda pipe anobu khara tingba horakliba mafam amasu yengminakhi khongset adugi matangda laising maipau napuyai gi President says taifuna phongdorakpada laising kangsang na semga sagaliba water supply sina kulasiga khun thangnana leiriba khun tara romda thaknaba phabi ising pigadoriba sida khulkhrada pipeline tingduna ising phangnabasu yarumlabadi yare dubo laising mai paw khulgi oinadi khulasi phawduna atopa khulsingdi ising pukhre laibak thiribadi khulasi oina ising pinanaba khulgi sing mathakta sabiramba ising thamna water reservoir asi quality maintain tawdabana kaibasu hore masigisu mathakta laising kangsangi water supply digi ising pirakadaba pipeline su amata tingbiraktabaduna kangkhathang taduna leire Hana kunja singna loktigi ising puraktuna sizinaba thamlamliba akai atoi thoktuna leiribi ising thampam water reservoir tengta pipe khara khak tinglamlaga madusu tingba horamlaga loisindana thambiramle mikutruk lom hena leiriba laising mai paw khulasigi kunja singna Manipulenga ki mapi mapa oiriba CM na miyeng sangbiduna asum aran Khangdok pinaba DC Tengnopal yaw inquiry committee ama sembiyo amade sport inquiry tohonbiyo amasum asum adu puthok piduna laising mai pawi khunja singsu thaknaba aphabi sing phangana ba sinbiyo haina CM gi puming sing silakli atopa paw manamo lambi semjindrabdi September 15 digi steering thadoklagani union Imphal Jiribam lambi semjin bidrabdi thasigi kunga manga digi gari steering paiba leblagani haina all Jiribam road transport driver union gi president Tom Babu nangarang Jiribam gi railway station na pangthokiba paw gi mifam amada phongdokre mifam madura Tom Babu na makhata na hai Jiribam gi FCI digi seng lord Imphal gi damak puduna saliba tata driver sing Jiribam digi Imphal phawbagi lambi asi asuki matik fatabana maram oiraga mafam fataba mafam singasi semjin binaba HIDCL gi makok thongba official sing da ayiba sirol thadno khangan khrabsu ngasi phawba thabak to onthok firaktre Manipulenga na saliba thasigi kungamanga phawbagi manungda thabak oina onthoraktrabadi all Jiribam driver union na thasigi kungamanga gi matungdagi gari gi steering thadopagi khongjang asi lobani hairenesu pausina phongdorakli Marathana atopa pawmana Taliban oath taking ceremony pangthoklaroi Taliban September 13 pangthoknaba sem saramba leibak ngakpagi wasak lobagi thauram ahenba sen sading tawnabagi damak pangthoktanaba warib lawkhre hairi pawsina hai 9/11 attack ki kunsuba ningsing thauramda pangthoknaba hanana matam lepluraba leibak ngakpagi wasak lobagi tharamado haujik leibak asina thengnariba sel thumgi khudong sarabadugi yenglaga pangthoktanaba decision adu lobani hairi adumapu atopa pawamagi matunginadi Taliban wasak lobagi tharam pangthokhidabagi maramadu Taliban singna makhoigi punna satminariba leibak singdagi oath taking ceremony adu pangthoktanaba akanba pressure pirakpana maramoiduna cancel tobo oiramba yabi oithokpa lei hairi Taliban thauramadu September 13 sungsoi soiduna pangthoklagani haibigi confirm tawkhidabana wafam singasi tholakpani hairi amaramda atopa leibak sing China, India, Turkey, Pakistan, Iran
Qatar, Russia, amadi US da wasak lobagi thoramadu saruk yabiranaba invite tawkhibani adumapo Russia gi oinadi Afghanistan da pangthoknaba lebluraba thoramadu saruk yaroi haiba mangjongna khangmangam khrabani panmayabadi Taliban Afghan gi anopo lengak sembagi thoram adu numit kharagi mamangda cancel tawkhibaga loinana miyamna mamutana khangnaba mawongna Islamic Emirate asina makhoi gi oiba cabinet ki saruk adu laukthokthuna thabak paiba hawon kre haina Taliban government ki Cultural Commission gi member am oiriba ina mulaha saman ganina social media ra thadorapa warol amada fongdorakrabani Taliban amadi hakani network ki marakta yanadaba wafam yorakpadagi pau sing lakpaga loinana Taliban makhoi gi oiba pau fongdokpada thengtharuraba matung Taliban gi supreme leader Hibatullah Akhemzada ki makhara marak ki oiba cabinet laukthokibani haina su fongdorakli Atopa pawa manamo Gujarat ki BJP Chief Minister Bijoy Rupani hathuatuna mafam thadokre Prime Minister ki home state oiriba Gujarat mathang sahida general election pangthokadoriba sigi mangoinana Gujarat ki Chief Minister Bijoy Rupani itha thajajana thangjanumiki numitjungba matungda mafam thadokre Rupani na mafam thadokibaga option ahumda khanari adubo mikhal ngan khatna tawbigi wafam khanadri aduga party gi strategy di anauba Chief Minister ama silabi yai hairi atopa paw manama Jenims Hospital anauba mapok ama haibadu oiri hospital taru tanana leire ana layingbigi thabak mapung fana sathare Porompat leiriba Jenims Hospital sigi han leiriba phibamdagi yamna sauna ohongba lakli ohongba si hokiba July 3 tagi Professor L Devena Jenims ki director oina thaupurakpadagi ohongba si lakhibani haibisi pauksi asin hakthengna yengsulubada khangmangamki pauksi asin yengsulubadagi khangmangamlakhibadi hauju hospital si taru tanana mafam amada oire amasum hospital complex ki manung amadi mapan aduki matik yamna hygienic oina taru tanana leire Hospital asigi tuan ba COVID block ahumda hakthingna yengsiluba matamdasu taru tanana lerama thengnabadana tana mathau toriba doctor nurse health workers singna ana layengi thabakta ningthina layeng lamba thengnakhi hainasu pausina su phungdorakli pausi lusilakpani yamna mak laibak thiba pawmana myam sigi picture di myam ra hapcharam roige du yamna mak laibak thiba thawdo masu oire duga pictures di adukimati yeng haidaba haiba picture masu oiribani myam haibidi Asiba haksang singsi pulap paisilakana thambagi photo amasu hairiba paper sida uli Myanmar gi military junta na misam taraga manga nungmei na kaptuno hatkhre yum kya mai thakahre haiba pawma report tawri ngarang numidang wairam Myanmar gi sagangai region gi manungsanna Gangau township ki mayada leiba Minthar village da Myanmar gi military junta force na Mapha Madura Lariba Misam Praja Singh Mathak Nongmei Kapsinduna Landa Sinkre Maduda Village Defense Force ki Kangbuga Nongmei Kapnabagi Thaudok Thoki Nongmei Kapnabaduda Myanmar Junta Force na Khulai Paijadaba Misam Taragamanga Nongmei na Kaptuna Hatkhre Loinana Yum Kaya Mai Thakahre haina Eastern Mirror gi Pau amana hari Pau sin hai Myanmar gi military junta na Nongmei na Kaptuna Hatkhre ba Misam Taragamanga adugi manungda Mangadi Mahiroini Amana Ozani Kuthona Baduda Makhatana Minthar village the Liba Yum Kaya military junta gi force na mai thabagi thabak sathaki adubo village defense force ki kangmuna kuthona ba aduda mai kanbagi thabak su sathaki mamai thangna village defense force ki khulai pai ba kangbu aduna Myanmar gi military junta force ki kangbu adu nungmei kapsinduna mafam adudagi tantokhi loinana Mai saklaba yum singasi makhatana kanbagi thabak sathaki haide henasu pausna makhatana sat phungdorakli adu hausikoi di myam pausi patang ase lusinjarage masum pathoksagi brasoi ki balan ki biyaurs myam nga pigani matam gi maroi be i pausing leptan myam update pijaraki haina channel asigi meke degisu thamjari and thank you